Moina genocide haigara kri haigara kara haigara hanging ba haishno mawalo de hoidi habidi hozi 26 ki shisho khara le radi 26 ki classes thokpa myam akoi naga gi da haibi gi ba ashi gi thokpa myam sishu moi ama kaino moi gi di document semba hokre ba horaga UN daga pikhattana khottana moi di am tawba hokre ba shigi sina karamba ashishu Nscn IM da taina khigra tawbudi Hojiki Hanagumna 90s matamdadi social media leramde but hojiki matamdadi social media leramnena hojik phawshu taina khigra hojik timi ka mi she social media lebane na mit pangma miam leina khreba adu aradi ekhoinu shu moingonda haige hojiki akhoigi naga genocide by Kuki militants haiba shu akhoishu yayeba adu busti akhoi hojik phawba adugi words to khoi sijinadriba adubo ashigi words sidi moidi 90s tigi sijinaraga lakraba mi duga akhoi di shishu yam shiye aduga shigi word shu sijinade aduga hojik shu continuously nahanta shu ashok apan ju thoeko aduga mamang shok ashok apan thokpagi mamang du da shu amuka mi ani shu lekhidre ashigumba miyam shishina karamba mingthol pi gadobra akhoi Kuki singna nungsina hatokpani haigadobra natragana aduduna karamba mingthon pi gadobra haibisi akhoi unsu confused chatpa khara leye aduni na shi eigi wakhal dadi ko brother ko haining ba haishunu genocide haigara penocide haigara haining ba haishunu ba ko akhoi di khangbi de ba maram de akhoi di moyong da mi oina thade ba mi di wo hojik to aina hojik adom nang di topics to lake ba ko madi kainogi jail da nahan lai makhong da yumai thabi khidra thakiba Pakiba Moimi Humdo, Emile Madi, Wona, Unaba Satle, Satlaga, Zel Gi Oiba Piba, me 88 Lerega, Jel Kanipan Hata, Amagi infrastructure Gumbado, Hazade room Gumbado, and a midi, me MLD, you may have a Shindu, Chalaga German, the Unaraga, Adugishu Post Hagaleva, Midi, Ado Akwigi, for example, Taru with a Nakan the Lepu Bado. Uruba leragadi MLA duni hena wakhan sengna maya ubani hen hekta phahan khiba miga akhoi ga moi gi khetnabdo tawbudi hojiki hariba MLA nu pase ma si khara aina ngaupra haibsi karigira haiba kanda mana Nscn lak nangi du adum lakni bgo Nscn na Kuki bu genocide tawkhibagi matang haitra genocide haibsi magi artha sidi nation ama muthatpa gumba like akhoi gi ethnic group ama muthatpa bu haibne ba Nscn na genocide tawkhre haire ko adu orati mi du kri hengat praba mi du muthat khrine ba pura muthat kremi du shigrabne ba adoidi mi leitraba mi amani lembaduna khundu churachampuro ikshno amani aduda ta moi mayam tabdo mi du shu shigre amuka haye amuka shu khunju hengatle aduga naga gi di shide haye ba shidaba taragati naga matamdu ga hojikka naga gi MLA tara ga moi gi MLA tara kari gi compare to bra haba aduna takte mi du genocide to we haba taragati mi du leitragati hojik si moi MLA se amani lepham thoktra nagana henpham thoktra aduduma adu khangdabi ne punga ngangi hebako aduma khra khangshnu ba aduga hojiki corrupted oiba officer adu ada habduna magi wakhal da khanbo ramuni corrupted if corrupted haiba taradi khoigi imphal manung sida khoigi officer haidi we meitei micha sida blame tawningai gi damakta corrupted officer habdo meitei da tainaba do tir se do ek tir se do nishan habdo adu ki type tani man lai do corrupted officer haisna khoigi leiriba officer myam singshigi mukhut yawi khotle han habne adu bo akhoigi chatnabi gi matung inadi machanupa ahanjina mapagi khulak pase mapagi hek mapasina hanu khraba matamda leikhidaba leirashu leitrashu matam leyeba ningthaupham hojiki khulak pase machanupa ahanda sinagadobne ba adu naga gi shu tawe adubu akhoi tangkhul singi maraktadi thawaiza hundungdadi manau nupana oina keno taweba adubu atokpa pafamdadi mayamba ahansi ahanba pokpa machanupa sina mapagi ningthau khulak pham ningthaupham do lowi adubu khuna tokpada tahanba haibasidi
law akhoi gi oiba customary law da adugumadi di leite adu moi gi oibasi kadai di lakpra haibududi akhoi su khangde adu ma leye adu macha popa myam du khulapa mamam piraga khun taradi karamaina tawgni yum amamam gi a khuna mamam adu budi aina thaina snapati rom chatpa kanda matam du urakreba yum mari manga hairadi signboard ta khunama gi maming yum ani humadi khunama gi maming taweba adu matam du dagi akhoi sina adu matam gi mi sing du na thigat pa ho da ba tare adu bu huzik NRC tawdradi census tawba yaroi habigi matang da shi nohong nam ka hodorak pane ba hodora aga magi wakhalda sigumba genocide ki wahai puthokpa adudagi 90s ki wari du puthoaga ashigi maonda krihesra leiriba bayam singsinan minushi phawbiraga NRC gi matang si khara makhoi bo excuse tawbi gadra haina masu khallaga ngangbo oiramgani lana shulobi roise adubu kari upai le akhoi so akhoi na haibu da dum lepa tare na no NRC no census haibisidi mana emotional blackmail tawrashu akhoi gi Nscn gi maming pallaga genocide kai du pallaga haijaraga su dum haigni no NRC no census haibisidi mayam gi machinda dum thoga leiraga dawbu wane ba aduda dum atokpada divert tawraga khangde akhoi gi meitei haige ko saugnu ko akhoi gi meitei habje sida pali bisi meitegi achawa sangsingna moibu nungsibiraga moigi masaktu yengaga as moishi matamama da Nscn na happy khrabne na nungsibi ningai gi sympathy thibra haibududi khangde akhoi gi honorable MLA su yamna haye madu ko adugumba sympathy thibne na khando o da yam eide moina ngangba wase yam serious longning deba haibadi mana shi hai khre mana du taw khre hairaga moina shu akhoi gi MLA sam akhoi gi di sheng hairaga naga gi oishnu meite gi oishnu MLA sing si akhoi gi damakta voice kaino lawbi deba adu moi gi di am lawbi ye haba adu ga man oina jiki hairiba MLA nupa se madi 23 dagi ma chaubu thogdang ma lawraga lae moi gi jati gi damakta di ma se hero ne adubo akhoi gi jati yelhomi oiriba akhoi gi jati gi hero di kanara haibsi akhoi gi leitaba missing so khoina yamba adubo madi Paolienlal haibududi hanade tayeba madi moi jati gi damakta hero ni amarom dadi thagat pa yaba magi jati nan mabun yashunu ashisi miyoiba leader amagi magun neba akhoina mabu Kuki ne haibudu da sauraga magi wangang bado khoina taning da bangang bi haibane ba but adubu ma MLA oibagi magi constituency ki oiba MLA oibagi di mamatik chabane maramdi prajana yani ngai praja gi apamba haibudu moi di ngange ba adubu akhoi gi sida leriba 50 haibitare go 50 is 15 49 amadi lekhidre akhoi naga gi 49 MLA singsina akhoi gi leriba voter oiriba akhoi gi praja singina moi nungai khiroi habigi wakhalda wangang bi base leite akhoi gi di hero leite hoi lerame kabak sabak mayamna akhoi gi former do mashi di khradi ngang bane moi gi mathak te ngang bane adubo maon du so mayam changaga adum namtha bi khredana adunina adubusu tangkhaya mana villains ki type te yengbi khreba same community duna villains ki type te yengbi same communities khara duna hero in shu khanbi bidi yawe adubu voice oina akhoi praja gi damak thangat piba mi yaude adubu achida makhoi gi hero du yam phaje dum ma shu ma gi vote ki damak kuidre dana adu gi damak ngang bane atuda mana si haye si tawe hairaga sympathy thibane haina khando oga shi yam serious low roi sympathy thiba oirashu akhoi gi sir do na shu khangshno NRC tawdri phawbudi census tawbudi yaroi habse sida khoishu stuck tawrag laikni haira losinja se juli ada laksage se usigi Paolienlal na phongdu le wafam sidi amaru we bune khogi Kuki area sing dai khogi maru we na Susanpur amari Kangpok pi amadi Kuki na taba singi mafam sing da khogi anubo village me amum hingalak pagi maram si khogi 1992 1995 fo da thokiba khogi Nscn I am sathaki ba Kuki genocide tu maram mora kan da oirakibani ha wafam phongdu ki wafam si kama yingbe ashige wafam shira aidi akhoi di sorry ai ahambada
ओजानी बो इका खुन्ना जरी अदुगा इनाव बुशो newtv बुशो याम थागा जरी अदुगा हजिकी ब्रदर ना हंगबा वहांग दो अनोबा वहांग नतेबा असिदी अखोई की कुकी genocide by Nscn हाबिसिदी थाइनदगी हाइब तारे 90s मतमदगी ngang लाकनेबा अदो सुमाइना genocide by Nscn हाइबगी मतंग सिदा कइनोगी आइना सोम ताबदा subject to correction but achumadi oiramba yai Federation of Haumina ashigi mathakta case tawkhiba leibane Kuki in P Manipur dara Kanadara ama moina Nscn tangkhul let Nscn haibneba adugi matangda Federation of Haumina case ama still hujik phau chathari bane adugi case to ekhoina tabda habadi Nscn da tangkhul let haibneba moina habdo matamdu da su tangkhul butai ne adubo ekhoi ki hujik ki moigi MLA do MLA natra Paolienlal Haokip moigi honorable MLA haipige bako haibdi matamama da kuina una moishu una dabane na honorable paladi moishu harau shnoba adune na honorable MLA na kari haigni mana khangdaba ama lebane kari no habakanda naga ga Kuki gi conflict sidi from 1950s ashi matamdagi ashigi mamang da shu leikrabani adubo aduda hauraga aikoigi Kuki sibo aikoigi nagana kinogi northern hills da leiba shingdo matamduda gi moisi aikoigi minatre noisi atokpa jati atokpa lamdagi lakpane habagi issue sidi 1950s matamdagi haukraba issue neba aduga moisi northern hills da lerambadu southern rom chien gibne ba moisi wari ama admaine leibne aduga 92 93 gida hojik 98 phawba moigi adugi do classes to chat adum continue tawraga 98 phawba lakpasida karmain tawbra haraga moreda khoi tangkhul khaktang natana rongmei hoi adagi leramba khoi naga sing loina chatkhre habadi matamdu da lamdu thado oga chatpashi moi khaktang chatpana teba naga su yam siye moi su yam siye aduga Nsai ozana haibiba genocide haibashi moigi oidoira khoigi oidoira haiba question je ashi yam chummeba aduga aikhoigi gambi phai naga gi oramine loina maming yam lebne list yam lebne adu loina mangkhre adubu naga gi di population akhoi hengat tabako moigi di population do hengat pa aduna takpadi akhoi naga khundu moina tanthoga matamdu gi class tu da akhoi gi classes thokpadu da chelakhiba naga singdo har phattaba jane ikang goin hairaga aduga moigina chenthokhiba singduna moina mi yam khala ga leibasu moina henna yaman bisi moisi yamna ishorna chanbi ba kenogi Abraham gi macha mashu khaktang oiramgani haina ai thajaye adu moisi kari haigani hojiki MLA nupado nahanchu magi khra controversy khra lai hibugum tawbani go adu gumbadu khang na mana wangang ba khudingi MLA amana migi hojiki migi organization ama haibatare ashibo shikhaktang natraga migi jati ama bo direct genocide kaina genocide heba wahi yam thibane bako asigumba sizinaraga moidi punga ngange adubo ekhoigi lamda masida lebiriba akhoigi yellow proof oibiriba akhoi naga gi oishno maitei gi oishno moina di direct moigi organization ama bu pallaga asigumba wahi sizinaba ngamde heba aduna takpadi aikhoigi leiriba lamdam sida leiribase power shimoine hena paye habdo every moigi statement thokpa oishno every movement khudingi moine hena akhoi myamdagi moine hena henbagi muwong se dum uba phangeba adunena hojikti moina genocide haigara gri haigara kara haigara hanging ba haishno mowalode hoidi habadi hoji 26 ki shisho khara leradi 26 ki classes thokpa myam akhoi naga gi da haibi gi ba ashi gi thokpa myam sisu moi ama kaino moi gi di document semba haukreba horaga UN daga pikhattana khottana moi yam tawba haukreba shigi sina karamba ashishu Nscn da taina khigra tawbudi hojikti hanagumna 90s matamdadi social media leramde but hojiki matamdadi social media lerabne na hojik phawshu taina khigra
hojik team mi she social media level na mit pangba miam laina khreba adu already ekhoi nu shu moi ngonda haige hojik ki ekhoi gi naga genocide by Kuki militants hai ba shu ekhoi shu yaye ba adu bust ekhoi hojik phawba adu gi words to ekhoi sijina dri ba adu bo ashigi words sidi moi di 90s tigi sijina raga lakhrabne lakhraba mi duga akhoi di shi shu yam shi ye aduga shigi word shu sijina de aduga hauzik shu continuously nahan ta shu ashok apan ju thoe ko aduga mamang shok ashok apan thokpa gi mamang du da shu amuka mi ani shu lekhidre ashigumba miyam shishina karamba mingthol pi ga dobra akhoi Kuki sing na nungsi na hatokpani hai ga dobra natragana aduduna karamba mingthon pi ga dobra haibisi akhoi unu su confused chatpa khara leye aduni na shi egi wakhal de ko brother ko haining ba haishunu genocide haigra phenocide haigra haining ba haishunu ba ko akhoi di khangbi de ba maram de akhoi di moyong da mi oina tha de ba adu da wa adum haira solution jarge absi oza kiran dalapsi se julia da laksage se julia film se da khogi sai oza na chu mem mamon ta mem ma de ki collection mem ma khogi mem thambire makha ta da khogi huji laksiri sida khogi Paolienlal phongdo ki wafam da khogi singi mafam sing da khogi less hengalakpa si nasagi sing Kuki singi satnabi da masa da pi bagi sip ki masa da pira ga khogi village masa sem bagi satnabi laiba aduga corrupted official sing na khogi fan sing lo thoba yana na bidam ta sigumba khusem go village me amasu semgat pani ha wafam je kama ying base hey di ko mado kari haishra ngau khbra kaino ma to ma yes aina shu khanda mi gidi wo hojik to aina hojik adom nang gi topics to lake bako madi kaino gi jail da nahan lai makhong da yumai thabi khidra yes tha khiba pha khiba moi mi ahumdo mla madi wona unaba satle satlaga jail gi oiba phiba mi 88 leiraga jail ka nipan khakta amagi infrastructure kumbado Fazade room gomado haina mi MLA di yumai thaba shindugo chalaga jail manung da unaraga adugi shu post thaga leyeba mi di yengo ko ado akhoi di for example tharu bada nakan lepu bado uruba leraga di MLA duni hena wakhan sengna ma yaubani hen hekta phahan khiba mi ga akhoi gi ga moi gi khetna bado tawbudi hojik ki hariba MLA nupa se ma si khara aina ngaupra haibsi karigira haiba kanda mana Nscn lak nangi du adum lakni bugo Nscn na Kuki bu genocide tawkhibagi matang haitra genocide haibasi magi artha shidi nation ama muthatpa gumba like akhoi gi ethnic group ama muthatpa bu haibane ba Nscn na genocide tawkhre haire ko adu already mi du kari hengat pra ba mi du muthat khrine ba pura muthat kremi du shi rabne ba adoidi mi leitra ba mi amani lembaduna khundu chura champuro ikshno amani aduda ta moi meyam tabdo mi du shu shi khre amu ka haye amu ka shu khunju hengatle aduga naga gi di shide haye ba shidaba taragati naga matamdu ga hojikka naga gi MLA tara ga moi gi MLA tara kari gi compare to bra haba aduna takte mi du genocide to heba taragadi mi du leitragadi hujik simoi MLA se ama ni oin lepham thoktra nagana henpham thoktra adu ma du khangdabi ne punga ngangi heba ko adu ma khra khangshno ba aduga hojik ki corrupted oiba officer adu ada habduna magi wakhal la khan boy ramuni corrupted if corrupted haiba taradi khoi gi infal manung sida khoi gi officer haidi we meitei mecha sida blame tawni ngai gi damakta corrupted officer habdo meitei da tainaba do tir se do ek tir se do nishan habdo adu gi type tani man lai do corrupted officer haisna khoi gi leiriba officer myam singshigi mukhut yawi khotle han habne adu bo akhoi gi chatnabi gi matung inadi machanupa ahanjina mapagi khulakpase mapagi hek mapasina hanu khraba matamda leikhidaba leirashu leitrashu matam leyeba ningthaupham hojiki khulakpase machanupa ahanda sinagadawbneba adu naga gi shu tawe adu bo akhoi tangkhul singi maraktadi thawaiza hundungdadi manaw nupa na oina keno taweba adu bo atokpa mafamdadi mayamba ahansi ahanba pokpa machanupa sina
ꯃꯄꯥꯒꯤ ꯅꯤꯡꯊꯧ ꯈꯨꯂꯥꯛꯐꯝ ꯅꯤꯡꯊꯧꯐꯝꯗꯣ ꯂꯧꯏ ꯑꯗꯨꯕꯨ ꯈꯨꯟ ꯑꯇꯣꯞꯄꯗ ꯇꯥꯍꯟꯕ ꯍꯥꯏꯕꯁꯤꯗꯤ ꯂꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯀꯁꯇꯃꯔꯤ ꯂꯣꯗ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯇꯦ ꯑꯗꯨ ꯃꯣꯏꯒꯤ ꯑꯣꯏꯕꯁꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯑꯗꯨ ꯑꯃ ꯂꯩꯌꯦ ꯑꯗꯨ ꯃꯆꯥ ꯄꯣꯛꯄ ꯃꯌꯥꯝꯗꯨ ꯈꯨꯂꯥꯛꯄ ꯑꯃꯃꯝ ꯄꯤꯔꯒ ꯈꯨꯟ ꯇꯥꯔꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯒꯅꯤ ꯌꯨꯝ ꯑꯃꯃꯝꯒꯤ ꯈꯨꯟ ꯑꯃꯃꯝ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯥꯏꯅ ꯁꯦꯅꯥꯄꯇꯤꯔꯣꯝ ꯆꯠꯄ ꯀꯥꯟꯗ ꯃꯇꯝꯗꯨꯗ ꯎꯔꯛꯈ꯭ꯔꯦꯕ ꯌꯨꯝ 4-5 ꯍꯥꯏꯔꯗꯤ ꯁꯥꯏꯟꯕꯣꯔꯗꯇ ꯈꯨꯟ ꯑꯃꯒꯤ ꯃꯃꯤꯡ ꯌꯨꯝ 2-3 ꯑꯗꯤ ꯈꯨꯟ ꯑꯃꯒꯤ ꯃꯃꯤꯡ ꯇꯧꯋꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗꯒꯤ ꯑꯩꯈꯣꯏꯁꯤꯅ ꯑꯗꯨ ꯃꯇꯝꯒꯤ ꯃꯤꯁꯤꯡꯗꯨꯅ ꯊꯤꯒꯠꯄ ꯍꯧꯍꯧꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ NRC ꯇꯧꯗ꯭ꯔꯗꯤ ꯁꯦꯟꯁꯁ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯑꯁꯤꯁꯤ ꯅꯧꯍꯧꯅ ꯑꯃꯨꯛꯀ ꯍꯧꯗꯣꯔꯛꯄꯅꯦꯕ ꯍꯧꯗꯣꯔꯛꯑꯒ ꯃꯥꯒꯤ ꯋꯥꯈꯜꯗ ꯑꯁꯤꯒꯨꯝꯕ ꯖꯦꯅꯣꯁꯥꯏꯗꯀꯤ ꯋꯥꯍꯩ ꯄꯨꯊꯣꯛꯄ ꯑꯗꯨꯗꯒꯤ 90sꯀꯤ ꯋꯥꯔꯤꯗꯨ ꯄꯨꯊꯣꯛꯑꯒ ꯑꯁꯤꯒꯤ ꯃꯉꯣꯟꯗ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯅ ꯃꯤꯅꯨꯡꯁꯤ ꯐꯥꯎꯕꯤꯔꯒ NRCꯒꯤ ꯃꯇꯥꯡꯁꯤ ꯈꯔ ꯃꯈꯣꯏꯕु ꯑꯦꯛꯁꯀ꯭ꯌꯨꯖ ꯇꯧꯕꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯥꯁꯨ ꯈꯜꯂꯒ ꯉꯥꯡꯕ ꯑꯣꯏꯔꯝꯒꯅꯤ ꯂꯥꯟꯅꯁꯨ ꯂꯧꯕꯤꯔꯣꯏꯁꯦ ꯑꯗꯨꯕꯨ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯝ ꯂꯦꯞꯄ ꯇꯥꯔꯦꯗꯅ ꯅꯣ NRC ꯅꯣ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤꯗꯤ ꯃꯥꯅ ꯏꯃꯣꯁꯅꯦꯜ ꯕ꯭ꯂꯦꯛꯃꯦꯜꯇꯧꯔꯁꯨ ꯑꯩꯈꯣꯏꯒꯤ NSCNꯒꯤ ꯃꯃꯤꯡ ꯄꯜꯂꯒ ꯖꯦꯅꯣꯁꯥꯏꯗ ꯀꯥꯏꯗꯨ ꯄꯜꯂꯒ ꯍꯥꯏꯖꯔꯒꯁꯨ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯅꯣ NRC ꯅꯣ ꯁꯦꯟꯁꯁ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯒꯤ ꯃꯆꯤꯟꯗ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩꯔꯒꯗꯧꯕ ꯋꯥꯅꯦꯕ ꯑꯗꯨꯗ ꯑꯗꯨꯝ ꯑꯇꯣꯞꯄꯗ ꯗꯥꯏꯚꯔꯠ ꯇꯧꯔꯒ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯩꯒꯦꯀꯣ ꯁꯥꯎꯒꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕꯗꯤ ꯁꯤꯗ ꯄꯥꯜꯂꯤꯕꯁꯤ ꯃꯩꯇꯩꯒꯤ ꯑꯆꯧ ꯑꯁꯥꯡꯁꯤꯡꯅ ꯃꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯔꯒ ꯃꯣꯏꯒꯤ ꯃꯁꯛꯇꯨ ꯌꯦꯡꯉꯒ ꯑꯁ ꯃꯣꯏꯁꯤ ꯃꯇꯝ ꯑꯃꯗ NSCNꯅ ꯍꯥꯠꯄꯤꯈ꯭ꯔꯕꯅꯦꯅ ꯅꯨꯡꯁꯤꯕꯤꯅꯤꯡꯉꯥꯏꯒꯤ ꯁꯤꯝꯄꯦꯊꯤ ꯊꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯑꯣꯅꯔꯦꯕꯜ MLAꯁꯨ ꯌꯥꯝꯅ ꯍꯩꯌꯦ ꯃꯥꯗꯨꯀꯣ ꯑꯗꯨꯒꯨꯝꯕ ꯁꯤꯝꯄꯦꯊꯤ ꯊꯤꯕꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯑꯣ ꯑꯗ ꯑꯩꯗꯤ ꯃꯣꯏꯅ ꯉꯥꯡꯕ ꯋꯥꯁꯦ ꯌꯥꯝ ꯁꯤꯔꯤꯌꯁ ꯂꯧꯅꯤꯡꯗꯦꯕ ꯍꯥꯏꯕꯗꯤ ꯃꯥꯅ ꯁꯤ ꯍꯥꯏꯈ꯭ꯔꯦ ꯃꯥꯅ ꯑꯗꯨ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯣꯏꯅꯁꯨ ꯑꯩꯈꯣꯏꯒꯤ MLAs ꯑꯩꯈꯣꯏꯒꯤꯗꯤ ꯁꯦꯡꯅ ꯍꯥꯏꯔꯒ ꯅꯥꯒꯥꯒꯤ ꯑꯣꯏꯁꯅꯨ ꯃꯩꯇꯩꯒꯤ ꯑꯣꯏꯁꯅꯨ MLAꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯚꯣꯏꯁ ꯀꯩꯅꯣ ꯂꯥꯎꯕꯤꯗꯦꯕ ꯑꯗꯨꯕꯨ ꯃꯣꯏꯒꯤꯗꯤ ꯌꯥꯝ ꯂꯥꯎꯕꯤꯌꯦ ꯍꯥꯏꯕ ꯑꯗꯨꯒ ꯃꯦꯟ ꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ MLA ꯅꯨꯄꯥꯁꯦ ꯃꯥꯗꯤ 23ꯗꯒꯤ ꯃꯥ ꯑꯆꯧꯕ ꯊꯧꯗꯥꯡ ꯃꯥ ꯂꯧꯔꯒ ꯂꯥꯛꯑꯦ ꯃꯣꯏꯒꯤ ꯖꯥꯇꯤꯒꯤꯗꯃꯛꯇꯗꯤ ꯃꯥꯁꯦ ꯍꯦꯔꯣꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯖꯥꯇꯤꯒꯤ ꯍꯦꯔꯣꯗꯤ ꯀꯅꯥꯔꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯩꯇꯕ ꯃꯤꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯌꯥꯝꯕ ꯑꯗꯨꯕꯨ ꯃꯥꯗꯤ ꯄꯥꯎꯂꯦꯟꯂꯦꯜ ꯍꯥꯏꯕꯗꯨꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯇꯥꯏꯌꯦꯕ ꯃꯥꯗꯤ ꯃꯣꯏ ꯖꯥꯇꯤꯒꯤꯗꯃꯛꯇ ꯍꯦꯔꯣꯅꯤ ꯑꯃꯔꯣꯝꯗꯗꯤ ꯊꯥꯒꯠꯄ ꯌꯥꯕ ꯃꯥꯒꯤ ꯖꯥꯇꯤꯅ ꯃꯥꯕꯨ ꯌꯥꯁꯅꯨ ꯑꯁꯤꯁꯤ ꯃꯤꯑꯣꯏꯕ ꯂꯤꯗꯔ ꯑꯃꯒꯤ ꯃꯒꯨꯟꯅꯦꯕ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯀꯨꯀꯤꯅꯦ ꯍꯥꯏꯕꯗꯨꯗ ꯁꯥꯎꯔꯒ ꯃꯥꯒꯤ ꯋꯥ ꯉꯥꯡꯕꯗꯣ ꯑꯩꯈꯣꯏꯅ ꯇꯥꯅꯤꯡꯗꯕ ꯉꯥꯡꯕꯒꯤ ꯍꯥꯏꯕꯅꯦꯕ but ꯑꯗꯨꯕꯨ ꯃꯥ MLA ꯑꯣꯏꯕꯒꯤ ꯃꯥꯒꯤ constituency-ꯒꯤ ꯑꯣꯏꯕ MLA ꯑꯣꯏꯕꯒꯤꯗꯤ ꯃꯥ ꯃꯇꯤꯛ ꯆꯥꯕꯅꯦ ꯃꯔꯝꯗꯤ ꯄ꯭ꯔꯖꯥꯅ ꯌꯥꯅꯤꯡꯉꯥꯏ ꯄ꯭ꯔꯖꯥꯒꯤ ꯑꯄꯥꯝꯕ ꯍꯥꯏꯕꯗꯨ ꯃꯣꯏꯗꯤ ꯉꯥꯡꯉꯦꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯔꯤꯕ 50 ꯍꯥꯏꯕ ꯇꯥꯔꯦꯀோ 49 ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ 49 MLAꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯚꯣꯇꯔ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯅ ꯃꯣꯏ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯋꯥ ꯉꯥꯡꯕꯤꯕꯁꯦ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤꯗꯤ ꯍꯤꯔꯣ ꯂꯩꯇꯦ ꯍꯣꯏ ꯂꯩꯔꯝꯃꯦ ꯀꯕꯛ ꯁꯕꯛ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯔꯗꯣ ꯃꯥꯁꯤꯗꯤ ꯈꯔꯗꯤ ꯉꯥꯡꯕꯅꯦ ꯃꯣꯏꯒꯤ ꯃꯊꯛꯇ ꯉꯥꯡꯕꯅꯦ ꯑꯗꯨꯕꯨ ꯃꯉꯣꯟꯗꯁꯨ ꯃꯌꯥꯝ ꯆꯪꯉꯒ ꯑꯗꯨꯝ ꯅꯝꯊꯥꯕꯤꯈ꯭ꯔꯦꯗꯅ ꯑꯗꯨꯅꯤꯅ ꯑꯗꯨꯕꯨꯁꯨ ꯇꯪꯈꯥꯏ ꯑꯃꯅ ꯚꯤꯂꯦꯟꯁꯀꯤ ꯇꯥꯏꯞꯇ ꯌꯦꯡꯕꯤꯈ꯭ꯔꯦꯕ ꯁꯦꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗꯨꯅ ꯚꯤꯂꯦꯟꯁꯀꯤ ꯇꯥꯏꯞꯇ ꯌꯦꯡꯕꯤꯌꯦ ꯁꯦꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁ ꯈꯔꯗꯨꯅ ꯍꯤꯔꯣ ꯑꯣꯏꯅꯁꯨ ꯈꯟꯕꯤꯕꯗꯤ ꯌꯥꯎꯋꯦ ꯑꯗꯨꯕꯨ ꯚꯣꯏꯁ ꯑꯣꯏꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤꯗꯃꯛꯇ ꯊꯥꯡꯒꯠꯄꯤꯕ ꯃꯤ ꯌꯥꯎꯗꯦ ꯑꯗꯨꯕꯨ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯍꯦꯔꯣꯗꯨ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯨꯝ ꯃꯥꯁꯨ ꯃꯥꯒꯤ ꯚꯣꯠꯀꯤꯗꯃꯛ ꯀꯨꯏꯗ꯭ꯔꯦꯗꯅ ꯑꯗꯨꯒꯤꯗꯃꯛ ꯉꯥꯡꯕꯅꯦ ꯑꯗꯨꯗ ꯃꯥꯅ ꯁꯤ ꯍꯥꯏꯌꯦ ꯁꯤ ꯇꯧꯋꯦ ꯍꯥꯏꯔꯒ ꯁꯤꯝꯄꯦꯊꯤ ꯊꯤꯕꯅꯦ ꯍꯥꯏꯅ ꯈꯟꯗꯣꯛꯑꯒ ꯁꯤꯒꯨꯝꯕꯗ ꯌꯥꯝ ꯁꯤꯔꯤꯌꯁ ꯂꯧꯔꯣꯏ ꯁꯤꯝꯄꯦꯊꯤ ꯊꯤꯕ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯒꯤ ꯁꯔꯗꯨꯅꯁꯨ ꯈꯪꯁꯅꯨ NRC ꯇꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯁꯦꯟꯁꯁ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯁꯤꯗ ꯑꯩꯈꯣꯏꯁꯨ ꯁ꯭ꯇꯛ ꯇꯧꯔꯒ ꯂꯩꯒꯅꯤ ꯍꯥꯏꯔ ꯂꯣꯏꯁꯤꯟꯖꯔꯒꯦ